ꯄꯥꯎꯔꯧ ꯄꯟꯗꯨꯞ ꯑꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯂꯧꯔꯕ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯊꯝꯂꯕ ꯂꯧꯁꯤꯡꯒꯤ ꯋꯥꯗ ꯅꯍꯥꯛꯅ ꯅꯥꯀꯣꯡ ꯆꯦꯞꯊꯗꯨꯅ ꯇꯥꯔꯕ ꯋꯥꯈꯜ ꯇꯥꯕꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯊꯝꯂꯕ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯧꯁꯤꯡꯒꯤꯗꯃꯛ ꯀꯧꯖꯔꯕ ꯋꯥꯈꯜ ꯇꯥꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯂꯥꯎꯖꯔꯕ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯨꯄꯥꯒꯨꯝꯅ ꯊꯤꯖꯔꯕ ꯃꯍꯥꯛꯄꯨ ꯑꯔꯣꯠꯄ ꯂꯟꯁꯤꯡꯒꯨꯝꯅ ꯊꯤꯖꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯖꯦꯍꯣꯚꯥꯕꯨ ꯀꯤꯕ ꯈꯪꯖꯒꯅꯤ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯅ ꯂꯧꯁꯤꯡ ꯄꯤꯕꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯈꯪꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯕ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯇꯤꯡꯕꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯂꯧꯁꯤꯡ ꯊꯝꯕꯤ ꯃꯍꯥꯛꯇꯤ ꯁꯦꯡꯅ ꯆꯠꯂꯤꯕ ꯃꯈꯣꯏꯒꯤ ꯆꯨꯡꯒꯣꯏꯅꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤ ꯂꯝꯕꯦꯜꯁꯤꯡ ꯉꯥꯛꯄꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡꯒꯤ ꯂꯝꯕꯤ ꯉꯥꯛ ꯁꯦꯟꯕꯤ ꯑꯗꯨꯗ ꯅꯍꯥꯛꯅ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯆꯨꯝꯕ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯈꯣꯡ ꯂꯝꯕꯤ ꯈꯨꯗꯤꯡ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯂꯧꯁꯤꯡꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯪꯒꯅꯤ ꯈꯪꯕꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗ ꯅꯨꯡꯉꯥꯏꯒꯅꯤ ꯁꯤꯡꯅ ꯆꯠꯄꯅ ꯅꯍꯥꯛꯄꯨ ꯉꯥꯛꯇꯨꯅ ꯊꯝꯒꯅꯤ ꯋꯥꯈꯜ ꯇꯥꯕꯅ ꯅꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯒꯅꯤ ꯃꯍꯥꯛꯄꯨ ꯐꯠꯇꯕ ꯃꯤꯒꯤ ꯂꯝꯕꯤꯗꯒꯤ ꯐꯠꯇꯕ ꯉꯥꯡꯕ ꯃꯤꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕꯅꯤ ꯑꯃꯝꯕꯒꯤ ꯂꯝꯕꯤꯁꯤꯡꯗ ꯆꯠꯅꯅꯕ ꯑꯆꯨꯝꯕꯒꯤ ꯂꯝꯕꯦꯜꯁꯤꯡ ꯊꯥꯗꯣꯛꯄ ꯃꯤꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕꯅꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯕꯗ ꯍꯔꯥꯎꯏ ꯐꯠꯇꯕꯁꯤꯡꯒꯤ ꯁꯦꯔꯥꯟꯅꯕꯗ ꯅꯨꯡꯉꯥꯏ ꯃꯈꯣꯏꯒꯤ ꯂꯝꯕꯦꯜꯁꯤꯡꯗꯤ ꯈꯣꯏ ꯃꯈꯣꯏꯅ ꯈꯣꯡꯂꯝꯁꯤꯡꯗ ꯁꯦꯔꯥꯟꯅꯅ ꯆꯠꯂꯤ ꯃꯍꯥꯛꯄꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯅꯝꯊꯥꯛ ꯇꯧꯔꯤꯕꯤ ꯁꯛꯈꯪꯗꯕꯤꯗꯒꯤ ꯀꯟꯕꯤꯅꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯏ ꯃꯍꯥꯛꯀꯤ ꯏꯁꯣꯔꯒꯤ ꯋꯥꯔꯦꯞꯅꯕ ꯀꯥꯎꯊꯣꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗꯤ ꯁꯤꯕ ꯇꯥꯅ ꯄꯨꯊꯩ ꯃꯍꯥꯛꯀꯤ ꯈꯣꯡꯂꯝꯁꯤꯡꯅ ꯑꯁꯤꯕ ꯇꯥꯅ ꯆꯤꯡꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯃꯠꯇ ꯑꯃꯨꯛ ꯍꯜꯂꯛꯇꯦ ꯃꯈꯣꯏꯅ ꯍꯤꯡꯕꯒꯤ ꯂꯝꯕꯦꯜꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯅꯍꯥꯛꯅ ꯑꯐꯕ ꯃꯤꯁꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯅꯅꯕꯅꯤ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯂꯝꯕꯦꯜꯁꯤꯡ ꯉꯥꯛꯅꯅꯕꯅꯤ ꯃꯔꯝꯗꯤ ꯄꯨꯛꯆꯦꯜ ꯇꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯒꯅꯤ ꯑꯃꯛꯄ ꯂꯩꯇꯕꯁꯤꯡꯅ ꯃꯗꯨꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯥꯡꯍꯜꯂꯒꯅꯤ ꯂꯧꯅꯝ ꯆꯥꯎꯕꯁꯤꯡꯕꯨ ꯃꯁꯤꯗꯒꯤ ꯃꯔꯨ ꯐꯨꯛꯇꯠꯂꯒꯅꯤ